ꯀꯁꯥꯔꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯃꯥꯔ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯀ ꯄꯤꯁ ꯑꯦꯀꯣꯔꯗ ꯈꯨꯌꯦꯛ ꯄꯤꯅꯒꯗꯧꯔꯤ꯫ ꯃꯤꯖꯣꯔꯥꯝꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯔ ꯐꯨꯔꯨꯞꯀꯤ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒ ꯄꯤꯁ ꯑꯦꯀꯣꯔꯗ ꯈꯨꯌꯦꯛ ꯄꯤꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯜꯗꯨꯍꯣꯃꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯑꯁꯥꯝ ꯉꯝꯈꯩ ꯄꯔꯤꯡꯒ ꯇꯥꯏꯅꯅ ꯂꯩꯕ ꯃꯤꯖꯣꯔꯥꯝꯒꯤ ꯀꯣꯂꯥꯁꯤꯞ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯥꯏꯄꯨꯝꯗ ꯄꯥꯡꯊꯣꯛꯄ ꯁꯤꯛꯄꯨꯏ ꯔꯨꯑꯣꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯡꯊꯣꯛꯄ ꯃꯥꯔ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯦꯝꯕ꯭ꯂꯤ HSAꯒꯤ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯜꯗꯨꯍꯣꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯜꯗꯨꯍꯣꯃꯥꯅ ꯍꯥꯏ ꯂꯜꯃꯤꯡꯊꯥꯡꯒ ꯁꯅꯥꯇꯦꯅ ꯂꯨꯆꯤꯡꯕ ꯃꯥꯔ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ HPDDꯒꯤ ꯐꯦꯛꯁꯟ ꯃꯤꯂꯤꯇꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒ ꯃꯤꯖꯣꯔꯥꯝꯗ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯤꯁ ꯑꯦꯀꯣꯔꯗ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯌꯦꯛ ꯄꯤꯅꯅꯕꯒꯤ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯁ ꯑꯦꯀꯣꯔꯗ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯃꯤꯖꯣꯔꯥꯝꯗ ꯃꯥꯔ ꯐꯨꯔꯨꯞꯅ ꯅꯝꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯊꯥꯖꯕ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁꯅꯥꯇꯦꯅ ꯂꯨꯆꯤꯡꯕ HPCD ꯐꯦꯛꯁꯟꯒꯤ ꯃꯥꯔ ꯃꯤꯂꯤꯇꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯖꯣꯔꯥꯝꯗ ꯃꯥꯔ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ 6th ꯁꯦꯗꯨꯜꯒꯤ ꯃꯈꯥꯗ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯂꯍꯣꯂꯨꯞ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯔꯥꯏꯕꯦꯜ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯖꯣꯁꯥꯡ ꯒꯥꯕꯦꯔꯥꯅ ꯂꯨꯆꯤꯡꯕ HPCDꯒꯤ ꯐꯦꯛꯁꯟ ꯃꯤꯂꯤꯇꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯧꯈꯤꯕ ꯏꯪ 2019ꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯃꯇꯝꯗꯨꯒꯤ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯀ ꯄꯤꯁ ꯑꯦꯀꯣꯔꯗ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯃꯥꯔ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯕꯦꯖ ꯇꯧꯕ ꯁꯤꯟꯂꯨꯡ ꯍꯤꯜ ꯀꯥꯎꯟꯁꯤꯜ SHC ꯁꯦꯝꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯀ ꯅꯧꯅ ꯄꯤꯁ ꯑꯦꯀꯣꯔꯗ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯅꯒꯗꯧꯔꯤꯕ ꯁꯅꯥꯇꯦꯅ ꯂꯨꯆꯤꯡꯕ ꯃꯥꯔ ꯃꯤꯂꯤꯇꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯃꯅꯤꯄꯨꯔꯒ ꯌꯨꯝꯊꯪꯅꯔꯤꯕ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯣꯄꯔꯦꯠ ꯇꯧꯕ ꯃꯤꯂꯤꯇꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ꯫ ꯁꯦꯡꯗꯣꯛꯆꯕ ꯑꯩꯍꯥꯛ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇ ꯀꯨꯃꯥꯔ ꯁꯤꯡ MLA ꯅꯝꯕꯣꯜ AC ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯆꯔꯤ꯫ 3 ꯃꯦ 2023ꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯌꯨꯝ ꯃꯥꯏꯀꯩ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯔꯛꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯋꯥꯖꯔꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯃꯁꯨꯡ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯔꯥꯏꯠ ꯇꯥꯜꯂꯤꯕ IDP 930 ꯎꯠꯂꯧ ꯈꯨꯡꯒꯪꯗ ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯒ ꯇꯥꯟꯅꯖꯔꯒ ꯑꯩꯍꯥꯛ ꯏꯁꯥꯃꯛꯀꯤ ꯂꯝ ꯄꯨꯊꯣꯛꯆꯗꯨꯅ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯟꯖꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ ꯑꯃꯗꯤ IDPꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯑꯩꯍꯥꯛ ꯏꯁꯥꯃꯛꯅ ꯉꯁꯤ ꯐꯥꯎꯕ ꯌꯦꯡꯁꯤꯟꯖꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛꯇ ꯂꯥꯟꯅ ꯊꯧꯔꯝ ꯂꯨꯍꯣꯡꯕ ꯏꯄꯥꯟ ꯊꯥꯕ ꯎꯁꯣꯞ ꯋꯥꯁꯣꯞ ꯑꯃꯁꯨꯡ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯆꯤꯡꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯣꯁꯅꯦꯜ ꯑꯃꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯄꯤꯗꯨꯅ ꯏꯁꯥꯃꯛ ꯁꯔꯨꯛ ꯌꯥꯖꯔꯤ꯫ ꯍꯦꯜꯊ ꯀꯦꯝꯞ ꯀꯌꯥ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯅꯕ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯀꯥꯎꯟꯁꯤꯂꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯖꯣꯕ ꯀꯥꯔꯗ ꯎꯖꯥꯂꯥ ꯁ꯭ꯀꯤꯝ ꯍꯦꯜꯊ ꯀꯥꯔꯗꯁꯤꯡ ꯐꯪꯍꯜꯂꯤ꯫ IDꯁꯤꯡꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯅꯕ ꯑꯃꯗꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯛꯄꯗ ꯁꯤꯖꯤꯟꯅꯅꯕ ꯃꯈꯣꯏꯒꯤꯗꯃꯛ ꯇꯣꯉꯥꯟꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯁꯥꯗꯨꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯦ 3, 2023ꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯗ꯭ꯔꯤꯉꯩꯗ ꯊꯥ 3 ꯑꯋꯥ ꯅꯪꯂꯕ IDPꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯆꯥꯅ ꯊꯛꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯌꯨꯅꯤꯐꯣꯔꯝ ꯇꯦꯛꯁ ꯕꯨꯛꯁ ꯑꯃꯗꯤ ꯐ꯭ꯔꯤ ꯀꯥꯎꯟꯁꯤꯂꯤꯡ ꯀ꯭ꯂꯥꯁꯦꯁ ꯑꯩꯍꯥꯛ ꯏꯁꯥꯃꯛ ꯑꯆꯪꯕ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯆꯔꯒ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡꯒ ꯇꯥꯟꯅꯔꯒ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ IDPꯁꯤꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝ ꯃꯌꯨꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯤꯟꯈꯤꯅꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯕꯨ ꯃꯔꯥ ꯇꯞꯄ ꯁꯥꯟꯇꯤ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯊꯃꯣꯏꯁꯤꯡꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 12ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯑꯣꯄꯅꯤꯡ ꯁꯦꯔꯦꯃꯣꯅꯤꯗ ꯑꯩꯍꯥꯛꯅ ꯁꯔꯨꯛ ꯌꯥꯈꯤꯕꯗꯨ MLA ꯑꯃ ꯑꯣꯏꯅ ꯑꯃꯗꯤ ꯑꯇꯩ MLAꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯈꯟꯗꯨꯅ ꯑꯩꯍꯥꯛꯁꯨ ꯁꯔꯨꯛ ꯌꯥꯖꯈꯤꯕꯅꯤ꯫ ꯑꯩꯍꯥꯛ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯟꯒꯤ ꯈꯜꯂꯒꯁꯔꯨꯛ ꯌꯥꯈꯤꯕ ꯅꯠꯆꯗꯦ꯫ IDPꯁꯤꯡꯒꯤ ꯁꯦꯟꯇꯤꯃꯦꯟꯠ ꯁꯣꯛꯅꯕ ꯁꯔꯨꯛ ꯌꯥꯈꯤꯕꯁꯨ ꯅꯠꯆꯗꯦ꯫ ꯃꯁꯤꯗ ꯅꯨꯡꯁꯤꯖꯔꯕ IDPꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯠ ꯁꯣꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯊꯃꯣꯏꯁꯤꯡꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯤꯖꯔꯕ IDPꯁꯤꯡ ꯑꯃꯗꯤ IDPꯁꯤꯡꯕꯨ ꯁꯧꯒꯠꯄ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩꯍꯥꯛꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯁꯥꯏꯇꯤꯌꯁ ꯕꯁꯟꯇ ꯀꯨꯃꯥꯔ ꯁꯤꯡꯍ MLA ꯅꯝꯕꯣꯜ AC꯫ ꯔꯤꯄꯣꯔꯠ ꯑꯃꯗ ꯋꯥꯔꯣꯏꯁꯤꯡꯗ ꯍꯟꯖꯤꯜꯍꯜꯂꯕ IDPꯁꯤꯡ ꯑꯥꯔꯃꯤꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯜꯍꯧꯔꯤ꯫ ꯄꯥꯎꯃꯤ ꯐꯥꯎꯕ ꯆꯪꯕꯗ ꯑꯦꯟꯇ꯭ꯔꯤ ꯇꯧꯍꯜꯂꯛꯈꯤ꯫
पोचैदी थोइना मांगलमदे अदुबु युमदि युम वालमद्रे प्रेमिंद्रा फकलांग लोइना किनथरमले लोइजरम सा उसेक सिंग लेरमद्रे सावरन खोंबा इमुंगी पोचै खरा लाउथोखिबा यावरमले थासना रिलीफ कैम्प सिंग संगजफम लरोखलिबा आईडीपी सिंगबु मणिपुर लेंगाना सही सिगी हौखिबा जुलाई थादिगी हौरगा हौजुक चटलिबा अरोइबा था डिसेंबर सिगी मनुंगदा तांका अहुम थोकना मसागी मयुम मयुमदा हंजिन हलगनी अमसुम रिलीफ कैम्प अमतदा लेहलरोइ हाइना फोंदोखिबगी मतुंगिना आईडीपी सिंग हंदक पांथोखिबा संगाई फेस्टिवल फावबा मखोय हंजिन हलबा मतुंगदा पांथोखपियु हाइखिबदा नतना हौजिकसु आईडीपी सिंगबु मयुमदा हंजिन हलु हाइबगी खोंजंग था सिगी अमदिगी हौरदुना संगसिनबा हौरकपदगी लाइश्रम हाई स्कूल हांग रिलीफ कैम्प संगजफम लौरखिबी इमुंग हुमफुगा मरीगी आईडीपी सनिग यंखै कतरे हंजिन हंदुना लेहनखिबगी फिबम अमा पाउसी अमना ngara khakthingna satun yengslure haidi हाइरब थौदो असिदा अयुक नुंथिलददी अंगनबा मतम ओइबनिना आखि अखंग पोक्तराबसु नुमिदांग अमसुम अहिंगी मतमदा ngarang hongjinkhiba IDP sing adugi punsi mahing kari oiramgadagi haiba sapsana khangdoknaba ngarang numidang wairam pung taruk taramdaida laisram waroi singi tungan masagi yumsingda hanjinduna ngarang digi leraklaba IDP singi manungdagi kharaga unarubada laima pokpam Premindra kauba masagi sa yankaiga mangarom suraba IDP amana pauksi amada hai yumda sa yenigi matungda hanjilakpanina saksanga amata yaramdri पोचै सु मसा मसु खरा मंगलम मनतना असोबो पोचै सिंगबुदी थोइना मंगलमद्रे दुबो नोंगलै नुंगसे तौखिबदुना युमदि युम वालमद्रे अदुबि इसागी युमदा हंजिनबा फंगजबा सिगिदि अदुकि मतिक नुंगाइबा फावी अदुबो सदोक सिंदा महौसागुमना फ्रीदे सतपदि यात्री इसागी खुल असिदगी लैमराम फावबदु कुमथकी हाइरबसु आर्मी दिगी परमिशन लौरगा सक्ताक्सी चांगना सिंगबा उत्तुना सदोक सिन तौहलिबा असिमदि अदुकि मतिक नुंगाइते दुगा हानदिगी सिंगी पुथोकसिंदा तांगदुना चाबा थकपा मदि योनबना सिंह तौरखिबने दुबु लाना सिन मरम ओइरदुना रिलीफ कैम्प लैरुरगा मीगी लौ खरा उबा सिनदि इसाइसु थाकपदि ngangबदबा माद्रि डीसी की मैकैदिगिदि लाखदुरि बिसै एसिगी मार्च था फावबदरि सेंग साकपिगनि हैना ताइ मसिगी खलुरगदि यामना पेंजै हौजुक लैरिबा सिसु डीसी दा अखोइना ताकमनबदिगी हंजिनबा फंगबनि अदुबु युमदा हंजिले हाइदुना हानगुमनो वखल इंगबदि ओइद्रि ngasi हिंसु निंगथिजना तुमद्रे अदुमक इसादा ट्रॉमा अमग लोइना लैरि फिबम असि कुइरकलगा फरकद्रा खंगदि नत्रगना लान असि लुसिंद्रिबनिना अमुकसु लंजेनर खिगद्रा हाइबिगी अखिबदि पोकलि हेरखि हैदि अंगोम साउरेन खोमसि यखैग मंगा पकौबा आईडीपी अमगा उनरुबदा माकना हाइरकदा लैश्रम वारोइ सिंग असिदा लैरिबा खुंजा सिंग असिदि लाइरबा ngaktani खुंजा सिंग असिदि सिंगी पोथोक सिंगना हिंगजबने दु अकोइबदा कुकीसिन इकोइ कोइसिनदुना ताबा मरमना सुफम नोमफमदि लैरoi मरम असिन अवाबा मदि ओइरगनि हौजिक फावबगी ओइनदि लैंगांना अखोइगी इमुंगी मियोइ मंगागी ओइना थागे लुपा लिसिंग तरागा हुमदोइगा खरा हेना पिरकपा असिना कोननबा सिलि युम कैगी मतंगदरि कुइना लैरुदबदगी फकलांगना सिंगबा लोइना किनथरमले अदुगा लोइजरम सा उसेक सिंगसु अमता लेरमद्रि हाइरदुन खुलसिगी मखा थंगबदा लैरिबा सिक्युरिटीगी चेक पोस्ट असिगुमना मथांबियु हाइबनि अदुबा हौजिक फावबगी ओइनदि थंबिरक्त्रि हेरखि चुचामपुरदगी नन्सु CKLA CNC फारि यूनियनमस मिस्टेक लेंगा का सस्पेंशन ऑफ ऑपरेशन सु तौनदबा चुचामपुर बेस तब चिनकुकी लिबरेशन आर्मी यूनाइटेड पीपल्स लिबरेशन फ्रंट CKLA UPLA गी मसाबु कमांडर इन चीफ नि हाइजबा मियोयमा अफबा मखलगी ऑटोमेटिक राइफल अमगा कोनना फारेहरि हाइरिबा मिसा असि ngarang numidang amasung ngasi ayuki lonaba nungai matung pung amarum tarakpada Chuchampur police ki team amana B Phaisang village ta leiba yum amadagi nungmai su korana phapna hari CKLA UPLF ki commander in chief ni haijaba mioi su ki mamingna Saikhongam Allies ngamsa baiti khawi masagi su yangkhairum suri hari jail sahi ko leibagi sairak pikhraba Bishempur manab case amadu se naramli सही नौरीबी नुपी मसा मत नतबलिसे चलुबगी मराल कोना सही कुंजेर लैनबा सेराक पीख्रबा नोंगदम मनिंग लेकाइदिगी खाइदेम बेसेम्बोर कौबा सही निफुगतर रोम सुरबा अमा अतोपा आंगांग नुपी मसा आमदा नतबलिसे चलुबगी फास्ट ट्रैक स्पेशल कोर्ट नंबर 1 मणिपुर मराल लैरे ने लथोख्रि मांगना फंगदबा सेरा अदु डिसेंबर 9 सेंटेंस हियरिंग से थरबा मतुंगदा लौथोकदौरि कुमजाइंग लिसिंग अनिगा तरागा मापनगी अक्टोबर तरागा निथुइदा victim oiribi sahi nauribi nupi masa adugi apokpina khaidem Bishempur Allies Suresh ki mathakta wakat lakpadegi case ama lakhotuna thijinba horakhibani
wakat adugi matung ina numit adugi numijung matungda kanbik asina maki masanapibu victim asigi mamanabi amaga loinana nauna sagaliba yumamada pushillaga nupi masa aduna natabli sa satkibani hari victim adugi mamanabi adubu thongnau mi lakpra haina yenghalaga kanbik aduna sahi noribi victim aduda natabli sa satki hari wakat adugi matung ina kanbik adu Imphal East Women Police की टीम अमन सही एदुगी अक्टोबर 13 केस अदुगा मरी लेना कोर्ट की अयाबा लौरगा फोटकी केस असिगी आयो न थिजिनबा लोरबा मतुंग कन्विक अदु ट्रायल चथनबा कोर्ट चार्जशीट अंखलखी प्रोसिक्यूशन कन्विक असिगी मथक सीरिबा मराल अदु असुम्बनी हैब उनबा प्रोसिक्यूशन विटनेस तरागनी थोय डॉक्यूमेंटल एक्सिबिट तरागनी पानमसुम पोलम तरेट कोर्ट पुथोखी प्रोसिक्यूशन विटनेस सिंगी वाफम सिंग रिकॉर्ड तौखी अमसुम कन्विक न माकु ngakthnaba डिफेंस विटनेस अनि मसा यावरगा ट्रायल की मतम पुथोखी ट्रायल केस की आर्गुमेंट हियरिंग की मतमदा स्पेशल पब्लिक प्रोसिक्यूटर इन नीलचंद्र न कोर्ट थमकी वाफमदी विक्टिम की वाफम अमसुम माकी मामानबी न फोंदोकी वाफमगा अतैना पीपु वाफम अमगा एग्जिबिट डॉक्यूमेंट सिंग सानदि स्पेशल पीपी न थमकी वाफम द विक्टिम असि अंगांग ओइरबसु माकी वाफम लाली हैबा याफम थोक्थि मरम असिन एक्विस असि मरा लैरि हैना लाउथोकपिनब कोर्ट थमखि कन्विक असि की डिफेंस काउंसिल न कोर्ट थमखि वाफम द प्रोसिक्यूशन न कन्विक असि की मराल पुथोकप ngamdre अमसु थिजनबिगी थबा असि लाना सतखि हैरि कोर्ट न स्पेशल पीपी डिफेंस काउंसिल अमसुम केस की रिकॉर्ड येंगलबा मतुंगदा प्रोसिक्यूशन न बेसेंबर की मथक सीरीब मराल तो असुम्बनी हैब उत्प ngamle अमसुम माकपु आईपीसी सेक्शन 417 का लोनना प्रोक्सो एक्ट की सेक्शन 6 की मखादा मराल लैरेना रोथोकी मागना फंगदब सेरा की सांग डिसेंबर 9 सेंटेंस हियरिंग सथरबा मतुंगना लेपलगने हाई पनमयाबदि कोना बेसेंबर असि सही नौरिबी नुपी मसा अमद नतबली सत्लुबगी मरालदा सही कुन जेल लैनब सेराक पिखरबने कौट्रुक ड्रोन बॉम्बिंग की चार्ज हियरिंग डिसेंबर 18 मणिपुर थोकलिबी इरांग असिकी मनुंगसना हौकिबा कुमजा इंग्लिशिंग अनिगा कुनगा मरिगी सेप्टेम्बर अमदा कौट्रुक अमसुम कदंगबाना ड्रोन बॉम्बिंग सतखिबा थाउदो अदुगा मरि लेना चार्ज हियरिंग डिसेंबर 18 सथनबा लेख्री केस अदुगा मरि लेना चार्ज शीट सिंगा मरि लेनबा चेचांग सिंग स्पेशल कोर्ट एनआईए मणिपुर 1 ना ngasi एक्विस सिंग द मखोइगी काउंसिल की कुथांगदा यहोनख्री हारि थाउदो अदुगी एक्विस नि हारिबा हाउलुंगमांग समते एलाइस केंगपु जौ एलाइस केंगपु समते अपोकपा दोंगजाखाई समते खोंगनोम फाइट चांपु डिस्ट्रिक्ट अमसुम सामुएल थोंगसियान हाउ वाइफाई एलाइस पाइथोन अपोकपा सेलाई वाइफाई एल मुनलुई विलेज लेमको कांगपोकपि डिस्ट्रिक्ट garang video conferencing की कुथांग सेनापति अमसुम जिरीबम की टेम्पररी जेल द की कोर्ट पुथोके एनआईए की स्पेशल पीपी अमसुम एक्विस नि हाइरिबसिंग की काउंसिल सिंग कोर्ट लाखी अमसुम चार्ज शीट का मरी लेनब चेचांग सिंग मखोई की मरी लेनब काउंसिल सिंग की कुथांगदा एक्विस सिंग द यहोन की हरि एक्विस नि हाइरिबसिंग की काउंसिल ना चार्ज हियरिंग सथबि की मतम खरा पीबी न बाइजखी स्पेशल पीपी एनआईए अमसुम एक्विस सिंग की डिफेंस काउंसिल ना थमखिबु वाफम सिंग कोर्ट न तारब मतुंगदा चार्ज हियरिंग अदु डिसेंबर 18 दा लेपखी मथंगी मतम लेप्त्रिब फावबा एक्विस सिंग अदु मखाताना जुडिशियल कस्टडी दे थमनबा खंगन की हरि केस असिगा मरी लेना एनआईए की अहेनब डॉक्यूमेंट सिंग कोर्ट फाइल तौबसु कोन अयाबा पिखी पनमयाबदि ममांगी सही सेप्टेम्बर अमगी नुमिजुंग मतुंगदा मसखंगदब कुकी मिलिटेंट्सना कौक्ट्रुक अमसुम कदंगबान खुंद अफब मखल की खुलाई सिंग स्नाइपर सिंग अमसुम ड्रोन सिंग सिसिनरगा नुंगसुप थांगबा सिंगसांग परेंगदगी लंदारक्तुना खुंजा सिंग थवाई हिंगनब सेनखी कुकी सिंग सथरखिबे अटैक अतुदा मसागी सै कुंथ्रा खक्त ngairibi phayeng umang leikaidigi ngangbam surbala mapuroiba इंगो कौक्ट्रुक सिखी माकी सही तट मापन खत ngairiba masanupina asu apanakhi कुकी मिलिटेंट्सना सतखिबे अटैक अदु नुमिदांग पुंग 3 रोम ताबा फाव मखा सतखी तुंगदा मखोइना कौक्ट्रुकता कुमथरक्तुना गारी कया मै थादोलामखिबनि नुमिनदुरा ड्रोन सिसिनरक कुकी मिलिटेंट्सना बॉम्ब नि फुरुम थादखि हाइना रिपोर्ट तौरिबनि असौब वाथो ओइनखिबे केस असि मिनिस्ट्री ऑफ होम अफेयर्स ना सेप्टेम्बर 13 थोखिबे ऑर्डर अमगी मतुंगिना लमसांग पुलिस स्टेशन लखटप केस अमा एनआईए ना अमुहना रजिस्टर तौरबा मतुंग एनआईए ना थिजिनबा हौरखिबनि अमसु हौखिबा नवेम्बर की अनिसुबा सयोल एक्विस सिंग अदुगी मथक्ता ट्रायल चथनबा चार्ज सिंग पिखलखि हेनसु पाउस त मखा तारि मामा हाटपगी कोन पुलसी की फदोक पिखरि
ꯃꯍꯥꯛꯀꯤ ꯃꯃꯥ ꯍꯥꯠꯄ ꯑꯃꯁꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯆꯦꯠ 13 ꯊꯣꯛꯅ ꯀꯛꯊꯠꯄꯒꯤꯗꯃꯛ ꯑꯁꯥꯝꯒꯤ ꯁꯣꯅꯤꯠꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠ ꯑꯃꯅ ꯃꯤꯑꯣꯏ ꯑꯃ ꯄꯨꯟꯁꯤꯒꯤ ꯐꯥꯗꯣꯛ ꯄꯤꯈ꯭ꯔꯦ꯫ ꯑꯦꯗꯤꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟड ꯁꯦꯁꯟ ꯖꯖ A.M. ꯃꯣꯍꯝꯃꯗ ꯃꯨꯍꯤꯎꯗꯤꯟꯒꯤ ꯀꯣꯔꯠꯅ ꯉꯔꯥꯡ ꯃꯗꯕ ꯕ꯭ꯔꯍ꯭ꯃ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯒꯤ ꯐꯥꯗꯣꯛ ꯄꯤꯈꯤꯕꯅꯤ ꯍꯥꯏꯅ ꯑꯦꯗꯤꯁꯅꯦꯜ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ N.K. ꯃꯤꯁ꯭ꯔꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯎꯕꯗꯒꯤ ꯕ꯭ꯔꯚꯅ ꯏꯪ 2022ꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯌꯣꯠꯄꯥꯛ ꯑꯃꯅ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯃꯁꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯆꯦꯠ 13 ꯊꯣꯛꯅ ꯀꯛꯊꯠꯈꯤ꯫ ꯃꯍꯥꯛꯅ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯊꯤꯒꯠꯄꯗꯒꯤ ꯊꯕꯛ ꯃꯅꯨꯡ ꯄꯨꯂꯤꯁꯅ ꯃꯥꯏ ꯄꯥꯛꯅ ꯄ꯭ꯔꯃꯥꯟ ꯄꯨꯝꯅꯃꯛ ꯐꯪꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯤꯁ꯭ꯔꯅ ꯍꯥꯏꯈꯤ꯫ ꯄ꯭ꯔꯃꯥꯟꯁꯤꯡ ꯑꯗꯨꯅ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯣꯔꯠꯅ ꯃꯍꯥꯛꯄꯨ ꯄꯨꯟꯁꯤꯒꯤ ꯐꯥꯗꯣꯛ ꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯣꯔꯦꯅꯔ ꯈꯟꯗꯣꯛꯅꯕ ꯔꯤꯖꯣꯂꯨꯁꯟ ꯂꯧꯈ꯭ꯔꯕꯁꯨ ꯏꯝꯄ꯭ꯂꯤꯃꯦꯟꯇꯤ ꯇꯧꯕꯤꯗ꯭ꯔꯤ ꯀꯣꯔ ꯀꯃꯤꯇꯤ꯫ ꯀꯣꯔ ꯀꯃꯤꯇꯤ ꯑꯣꯟ ꯔꯤꯂꯤꯐ ꯑꯦꯟड ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯑꯦꯗꯚꯥꯟꯁ ꯈ꯭ꯔꯤꯁꯃꯥꯁ ꯊꯧꯔꯝ ꯉꯔꯥꯡ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯇꯥꯡꯈꯨꯜ ꯕꯥꯞꯇꯥꯏꯁ ꯆꯔꯆꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀꯣꯔ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯌꯥꯖꯤꯡ ꯕꯤꯛꯁꯤ ꯁꯤꯃꯔꯦꯅ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯁꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯆꯤꯡꯃꯤꯁꯤꯡ ꯑꯁꯤ ꯆꯠꯂꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤꯗꯤ ꯆꯤꯡꯗ ꯑꯌꯥꯝꯕ ꯆꯠꯅꯈ꯭ꯔꯒꯅꯤ꯫ ꯂꯩꯔꯤꯕ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟ IDPꯁꯤꯡ ꯆꯤꯡꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯁꯦꯡꯂꯕꯗꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯥꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯂꯨꯞꯁꯤꯡꯒꯁꯨ ꯕꯥꯇꯣꯟ ꯇꯧꯔꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯄꯨꯟꯃꯤꯟꯅꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯦꯖꯣꯔꯤꯇꯤ ꯄꯣꯄꯨꯂꯦꯁꯟ ꯑꯣꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯆꯠꯄ ꯌꯥꯗ꯭ꯔꯤ꯫ ꯕꯐꯔ ꯖꯣꯟ ꯊꯣꯜꯂꯒ ꯆꯠꯄ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯡꯂꯒ ꯊꯝꯂꯤꯕ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯕꯐꯔ ꯖꯣꯟ ꯈꯥꯏꯔꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯊꯤꯡꯕ ꯂꯩꯍꯜꯂꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯦꯖꯣꯔꯤꯇꯤ ꯄꯣꯄꯨꯂꯦꯁꯟꯁꯨ ꯂꯝꯕꯤꯁꯤꯡ ꯐ꯭ꯔꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯣꯔ ꯀꯃꯤꯇꯤ ꯑꯁꯤꯅ ꯔꯤꯂꯤꯐ ꯋꯥꯛꯇ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯕ IDPꯁꯤꯡꯒꯤꯗꯃꯛ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠ ꯐꯪꯂꯒ ꯊꯕꯛ ꯇꯧꯒꯅꯤ꯫ ꯏꯪ 1994ꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯍꯤꯜ ꯄꯤꯄꯜꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯔꯦꯒꯨꯂꯦꯁꯟꯒꯤ ꯃꯇꯝꯗ ꯅꯥꯒꯥꯒꯤ ꯈꯨꯜ ꯑꯁꯤ 910 ꯂꯣꯝ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯆꯤꯟ ꯀꯨꯀꯤꯁꯤꯡꯅ 130 ꯔꯣꯝꯅꯤ꯫ ꯏꯪ 2023ꯗ ꯁꯦꯟꯁꯁ ꯑꯃꯁꯨꯡ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜ ꯌꯦꯡꯕ ꯃꯇꯝꯗ ꯆꯤꯟ ꯀꯨꯀꯤꯒꯤ ꯈꯨꯜ ꯑꯁꯤ 1,000 ꯔꯣꯝ ꯂꯩ ꯑꯗꯨꯒ ꯅꯥꯒꯥꯒꯤꯅ 990ꯅꯤ꯫ ꯍꯧꯖꯤꯛ ꯗꯣꯀꯨꯃꯦꯟ ꯀꯌꯥꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯅꯔꯤ꯫ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯥꯡ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯐꯣꯔꯦꯅꯔꯁꯤꯡ ꯗꯤꯇꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕ ꯔꯤꯖꯣꯂꯨꯁꯟ ꯀꯌꯥ ꯂꯩꯈꯤ꯫ ꯔꯤꯀꯃꯦꯟꯗꯦꯁꯟ ꯀꯌꯥ ꯂꯩꯈꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯊꯅꯤꯛ ꯐꯨꯔꯨꯞ ꯀꯌꯥ ꯂꯩ ꯈꯪꯍꯧꯗꯕ ꯚꯤꯂꯦꯖꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯀꯌꯥ ꯎꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯃꯗꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯈꯪꯗꯣꯛꯄ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯊꯧ ꯇꯥꯡꯏ꯫ ꯏꯪ 2015ꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯏꯪ 1982ꯗ ꯕꯦꯁ ꯇꯧꯔꯒ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯗꯤꯐꯥꯏꯟꯁ ꯇꯧꯒꯅꯤ ꯍꯥꯏꯅ ꯕꯤꯜ ꯄꯨꯊꯣꯛꯈꯤ꯫ 1951ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯈꯤꯕꯁꯤꯡꯗꯨ ꯗꯤꯇꯦꯛ ꯇꯧꯒꯗꯕꯅꯤ꯫ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯥꯁ ꯀꯌꯥ ꯇꯧꯈ꯭ꯔꯕꯁꯨ ꯔꯤꯖꯣꯂꯨꯁꯟ ꯂꯧꯈ꯭ꯔꯒꯁꯨ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯁꯨꯡꯇꯧ ꯇꯧꯗꯦ꯫ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛ ꯔꯤꯖꯣꯂꯨꯁꯟꯁꯤꯡ ꯄꯥꯁ ꯇꯧꯔꯤꯕꯅꯣ? ꯃꯔꯝ ꯑꯗꯨꯅ ꯔꯤꯖꯣꯂꯨꯁꯟꯁꯤꯡ ꯑꯗꯨ ꯀꯛꯊꯠꯂꯦ ꯍꯥꯏꯅ ꯄꯥꯁ ꯇꯧꯕꯤꯔꯣ꯫ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯂꯩꯇ꯭ꯔꯤ꯫ IDPꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯤꯕꯁꯤꯡ ꯑꯁꯤ ꯀꯣꯔ ꯀꯃꯤꯇꯤꯅꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅ ꯌꯥꯡꯖꯤꯡ ꯕꯤꯛꯁꯤ ꯁꯤꯃꯔꯦꯅ ꯐꯣꯡꯗꯣꯛꯈꯤ꯫